Hello maya maya ngasi ai ne utti asang ba thongai to ine ba ko utti asang ba thong bagi machan jengonda komite na maya na thongna ba machan maya do mana masing maya do ngonda o jaw de ngonda leite ngonda leijari ba mana masing khara sina ina sum khallaga oibra jengai na to ine maya adu jengmin na si la maya ngasi ge utti thong che. Hello maya maya ngasi di ai gi se awathabi sidagi hana haurage awathabi se hana ina tangkai tare awathabi shure utti da hap tuine ba ko mayam di hapam da bazai adai di utti sida awathabi se katang hapke adudunani ahan bani na oi bazai oi da bazai hena ina khallaga thongi bani aduduna utti sida ina awathabi su hapna bagi haiduna thorang tawre ado mayam asiga aina nindang chupa ko motor khara asiga haptalaga motor khara laujaraga asiga ising se haijalaga aina siga tingjanjarame pura overnight tingjalamene ahinga ma tingjalame motor se akogi fresh motor na tare akang baduni tango sida motor se haptalaga aina ising se khara haptalaga tingjalambani Cuman makum chu khumjalaga ahing chupa aina matar se tingchen jarame ado nonga di aina matar se jengwa matamda di phajana mathakta chauthokna leirame matar se nangna phajana ado tingaba matungda di matar se asangbado oidre khara mix oire hogi angaubasu oire yellow color dumain toba motor ro adusu oire mix oire color hum thoye aigi matar se hoji ado bai ase sengna jamdoni jamdo matungda amuk ai ase cooker sida hapchanjarage cooker sida mo hapchalaga aina asida hapkadaba machan singdusu ready tawjarage matar se hapa loraga aina cheng duga arhal dal do akhara arhal hawai do aduduga su aina siga khara chamdoga hapchanjare mayam Hauji amu ai asida hapkadaba mana masing do khara thorang tawjarage mana masing sidi akhogi mayam di leite ingon leijaba machan khatang nani haidi ko palak aduga gidi akhogi umjawbi haibna bra monjawbi su hainei ko aduduni bathua su hainei adugi mana duni asisi mu khara hapchanjarage palak sidi dum green color oibani haina aina khanjaraga oigadra haina thongjabani mayam ado mai palu kabi mana mane pangkhong mana kadudi leite ingonda ai mathangi koi olang thada haigadra kana pangkhong la jamna chung marang kaina chung matamda ado oina tawjarage ado ai ngasi sum try tawbani adumai tawraga aina asese chorap chop tawjare mana masing singse ahambada batua mana di monjawbi hainei mi akhara monjawbi su hainei omjawbi su hainei aina dum tajabada asigi mana se hana rap chop tawraga aina cooker sida hapchinjare koi munjawbi mana asisi hapchanjaraga matungda aina amuk palak tumu laurage palak si phajana sengna jamdoga thamabani mana masing puramak jai hanadai sengna jamdoga thamjarabani bako ado asi mana singsi mu aina phajana rap chop tawre palak mana si mu hapchanjarage cooker sida hapchanlaga matungda aina haribop to adudusu khara ma hapchanjage aigi palak mana sidi matamrong da green oi haidana aina sino green color oigadra haidana utti asangbasi oigadra haina thongjabani ado oide dudi aloibada mayamna sum jengbara khangbiragani haribop sisu machet ama thudega hapchanjare haribo hapaba matungda ahambada thum katang hapaga hapchange ai kaina idea si cooker da phutpa matamda roast to leinabagi mahau leinabagi haidana asida aina bilati chuta su kitanga ma sijinnare ngonda uti ko mitei uti do leitabani bilati chuta oina sijinnare ising se katanga hapchallaga cooker da siti ani humla kamanjarage hajim cooker sida aina uti se thangalaga mai mathaka thangalingai matam sida uti se munba ngai bo oina aina sida sok tawbada changadaba machan sida thorang tawjarini mayamai ꯑꯩꯒꯤ ꯏꯟꯖꯥꯡꯁꯦ ꯁꯤꯇꯤ ꯑꯅꯤ ꯑꯍꯨꯝꯂꯛ ꯀꯥꯝꯃ ꯃꯇꯨꯡꯗ ꯀꯨꯀꯔꯁꯦ ꯍꯥꯡꯗꯣꯛꯆꯔꯦ ꯍꯥꯡꯗꯣꯛꯑꯒ ꯑꯩꯅ ꯉꯁꯥꯏ ꯁꯦꯝꯃꯒ ꯊꯝꯈꯤꯕ ꯑꯋꯥꯊꯕꯤꯗꯣ ꯑꯗꯨꯗꯨꯃꯨꯛ ꯑꯩ ꯏꯟꯖꯥꯡꯁꯤꯗ ꯍꯥꯞꯆꯤꯟꯖꯔꯒꯦ ꯀꯨꯀꯔꯁꯦ ꯃꯩ ꯂꯩꯊꯔꯒ ꯊꯝꯃꯦ ꯁꯤꯇꯤꯁꯦ ꯃꯈꯨꯝ ꯍꯥꯡꯗꯣꯛꯑꯒ ꯑꯁꯤꯗ ꯑꯩꯅ ꯑꯋꯥꯊꯕꯤꯁꯤꯁꯨ ꯍꯥꯞꯆꯤꯟꯖꯔꯦ
ꯑꯋꯥꯊꯕꯤꯁꯦ ꯍꯥꯞꯆꯤꯜꯂꯕ ꯃꯇꯨꯡꯗ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯀꯨꯀꯔꯁꯦ ꯃꯈꯨꯝ ꯈꯨꯝꯖꯤꯜꯂꯒ ꯑꯃꯨꯔꯛ ꯑꯅꯤꯔꯛ ꯀꯥꯝꯍꯟꯈꯤꯒꯦ, ꯅꯠꯇ꯭ꯔꯒꯗꯤ ꯑꯋꯥꯊꯕꯤꯁꯦ ꯃꯨꯜꯂꯣꯏꯑꯕꯀꯣ꯫ ꯑꯋꯥꯊꯕꯤꯁꯦ ꯌꯥꯡꯅꯗꯤ ꯃꯨꯟꯕꯅꯦꯕꯀꯣ, ꯌꯥꯝꯅ ꯀꯥꯝꯗ꯭ꯔꯁꯨ ꯌꯥꯏ꯫ ꯑꯩ ꯀꯨꯀꯔꯁꯦ ꯊꯤꯡꯖꯤꯟꯖꯔꯦ, ꯑꯗꯨꯒ ꯀꯨꯀꯔꯁꯦ ꯀꯥꯝꯕꯁꯨ ꯍꯧꯔꯛꯑꯦ꯫ ꯑꯩ ꯑꯃꯨꯔꯛꯇ ꯀꯥꯝꯍꯟꯖꯔꯒꯦ꯫ ꯀꯥꯝꯃ ꯃꯇꯨꯡꯗ ꯑꯩꯅ ꯃꯈꯨꯝꯁꯨ ꯑꯃꯨꯛ ꯍꯥꯡꯗꯣꯛꯑꯦ, ꯍꯥꯡꯗꯣꯛꯑꯒ ꯌꯦꯡꯕꯗꯗꯤ ꯑꯣꯠꯈꯥꯏꯔꯒ ꯌꯦꯡꯕꯗꯗꯤ ꯑꯋꯥꯊꯕꯤꯁꯤꯁꯨ ꯃꯨꯜꯂꯤ꯫ ꯑꯗꯨꯒ ꯌꯦꯡꯉꯨ ꯃꯌꯥꯝ, ꯑꯩꯒꯤ ꯎꯇꯤꯁꯦ ꯁꯪꯗꯤ ꯁꯪꯉꯤꯀꯣ꯫ ꯄꯥꯂꯛ ꯃꯅꯥꯁꯤꯒ ꯕꯇꯨꯋꯥ ꯁꯥꯛ ꯃꯅꯥꯁꯤꯒ ꯑꯩꯈꯣꯏꯒꯤ ꯃꯣꯟꯖꯥꯎꯕꯤ ꯃꯅꯥꯁꯤꯒ ꯑꯁꯤꯁꯤꯅ ꯑꯩꯒꯤ ꯎꯇꯤꯁꯦ ꯁꯪꯗꯤ ꯁꯪꯕꯅꯤ ꯃꯌꯥꯝ꯫ ꯍꯧꯖꯤꯛ ꯑꯃꯨꯛ ꯑꯩꯅ ꯁꯤꯗ ꯇꯔꯀꯥ ꯄꯦꯟ ꯑꯃ ꯂꯧꯔꯦ, ꯍꯥꯏꯗꯤꯀꯣ ꯁꯣꯛ ꯇꯧꯅꯕꯒꯤ ꯄꯦꯟ ꯃꯆꯥꯁꯤ ꯑꯃ ꯂꯧꯖꯔꯒ ꯁꯤꯗ ꯑꯆꯥꯊꯥꯎ ꯈꯔ ꯍꯥꯞꯆꯤꯟꯖꯔꯦ꯫ ꯊꯥꯎꯁꯤꯁꯨ ꯁꯥꯔꯦ, ꯑꯗꯨꯗꯨꯅ ꯑꯍꯥꯟꯕꯗ ꯇꯦꯖꯄꯇꯥ ꯈꯔ ꯍꯥꯞꯆꯤꯟꯖꯔꯦ꯫ ꯇꯦꯖꯄꯇꯥꯁꯤ ꯉꯥꯏꯍꯥꯛ ꯉꯧꯔꯕ ꯃꯇꯨꯡꯗ ꯑꯩꯅ ꯁꯤꯗ ꯁꯣꯛꯀꯤ ꯃꯣꯔꯣꯛꯇꯣ ꯃꯣꯔꯣꯛ ꯑꯀꯪꯕꯗꯣ ꯑꯉꯥꯡꯕꯗꯣ ꯑꯗꯨꯗꯨꯅꯤ ꯑꯩꯅ ꯍꯥꯞꯆꯤꯟꯖꯔꯦ꯫ ꯑꯗꯨꯗꯒꯤ ꯑꯩꯅ ꯍꯧꯖꯤꯛ ꯖꯤꯔꯥ ꯃꯄꯨꯝꯗꯨꯃ ꯈꯔ ꯆꯥꯏꯁꯤꯟꯖꯔꯒꯦ꯫ ꯖꯤꯔꯥ ꯃꯄꯨꯝꯁꯤꯃ ꯍꯥꯞꯄꯕ ꯃꯇꯨꯡꯗ ꯃꯦꯊꯤ ꯃꯔꯨꯁꯤꯃꯨꯛ ꯈꯔ ꯍꯥꯞꯆꯤꯟꯖꯔꯅꯤ ꯑꯩꯒꯤ꯫ ꯑꯗꯨꯒ ꯑꯩꯈꯣꯏ ꯌꯦꯅꯝꯒꯁꯦ ꯌꯥꯝ ꯍꯥꯞꯄꯒ ꯍꯥꯎꯕꯅꯤ, ꯃꯅꯝ ꯅꯨꯡꯁꯤꯕꯅꯦꯕꯀꯣ꯫ ꯌꯦꯅꯝ ꯑꯇꯦꯛꯄꯗꯤ ꯂꯩꯇꯦ ꯑꯩꯉꯣꯟꯗ, ꯌꯦꯅꯝ ꯑꯀꯪꯕꯁꯤꯒ ꯌꯦꯅꯝ ꯃꯔꯥ ꯑꯀꯪꯕꯁꯨ ꯂꯩ, ꯑꯗꯨꯗꯨꯅꯤ ꯈꯔ ꯍꯥꯞꯆꯤꯟꯖꯔꯦ꯫ ꯃꯅꯝꯗꯤ ꯌꯥꯝꯅ ꯅꯨꯡꯁꯤꯔꯦ ꯑꯩꯒꯤ ꯁꯣꯛꯀꯤ ꯁꯦꯝꯃꯤꯁꯤ꯫ ꯑꯁꯤꯒ ꯇꯤꯜꯍꯧ ꯈꯛꯇꯪ ꯑꯃꯁꯨ ꯍꯥꯞꯆꯤꯟꯖꯔꯒꯦ꯫ ꯇꯤꯜꯍꯧꯁꯤ ꯌꯥꯝꯅꯗꯤ ꯍꯥꯞꯇꯦ, ꯑꯗꯨꯒ ꯆꯅꯝꯒ ꯁꯤꯡꯒ ꯑꯁꯨꯕꯗꯣ ꯑꯗꯨꯁꯨ ꯈꯖꯤꯛ ꯑꯃ ꯍꯥꯞꯆꯤꯟꯖꯔꯒꯦ ꯁꯤꯗ꯫ ꯁꯤ ꯍꯥꯞꯄꯒ ꯉꯧꯃꯤꯟꯅꯔꯒ ꯑꯩꯅ ꯒꯦꯁꯁꯤ ꯃꯨꯊꯠꯂꯒꯦ, ꯃꯩꯁꯤ ꯃꯨꯊꯠꯂꯒꯦ꯫ ꯃꯨꯜꯂꯦ ꯍꯧꯖꯤꯛ, ꯃꯩꯁꯨ ꯃꯨꯊꯠꯆꯔꯦ꯫ ꯑꯗꯨꯒ ꯑꯁꯤꯁꯤ ꯐꯖꯅ ꯑꯣꯠꯈꯥꯏꯔꯒ ꯑꯩꯅ ꯉꯁꯥꯏ ꯀꯨꯀꯔꯗ ꯑꯩꯒꯤ ꯍꯤꯟꯖꯥꯡ ꯎꯇꯤ ꯁꯦꯝꯅ ꯊꯝꯕꯗꯣ ꯑꯗꯨꯒ ꯍꯥꯞꯆꯤꯟꯖꯔꯒꯦ ꯍꯧꯖꯤꯛ ꯃꯌꯥꯝ꯫ ꯐꯖꯅ ꯑꯣꯠꯈꯥꯏꯔꯒ ꯑꯩꯅ ꯑꯃꯨꯛ ꯑꯣꯠꯈꯥꯏꯖꯔꯤꯅꯤꯀꯣ꯫ ꯑꯣꯠꯈꯥꯏꯔꯒ ꯑꯩ ꯍꯧꯖꯤꯛ ꯁꯤꯗ ꯑꯃꯨꯛ ꯍꯥꯞꯆꯤꯟꯖꯔꯒꯦ꯫ ꯑꯋꯥꯊꯕꯤꯁꯤ ꯃꯨꯟꯗꯤ ꯃꯨꯜꯂꯦ꯫ ꯁꯤꯗ ꯂꯩꯔꯦ, ꯑꯩꯅ ꯂꯣꯏꯅ ꯍꯥꯞꯆꯤꯟꯖꯔꯦ ꯑꯩꯒꯤ ꯁꯣꯛꯁꯦ꯫ ꯑꯗꯨꯒ ꯐꯖꯅ ꯑꯃꯨꯛ ꯑꯣꯠꯈꯥꯏꯖꯔꯒꯦ ꯃꯌꯥꯝ꯫ ꯃꯩꯁꯦ ꯇꯞꯊꯔꯒꯅꯤ, ꯌꯥꯝꯅ ꯀꯨꯏꯅ ꯐꯨꯠꯂꯔꯣꯏ ꯑꯩꯒꯤꯁꯦ, ꯀꯩꯅꯣꯗꯤ ꯑꯩ ꯎꯇꯤꯁꯦ ꯌꯥꯝꯅ ꯃꯣꯜꯂꯦ ꯑꯗꯨꯗꯨꯅꯅꯤ꯫ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯃꯨꯛ ꯑꯩꯅ ꯁꯤꯒ ꯃꯁꯥꯂꯥ ꯈꯛꯇꯪ ꯍꯥꯞꯆꯤꯟꯒꯦ꯫ ꯑꯁꯤꯗꯒꯤ ꯑꯩꯅ ꯁꯣꯏꯈ꯭ꯔꯕꯅꯦ ꯑꯩꯒꯤ ꯎꯇꯤ ꯊꯣꯡꯕꯁꯦ꯫ ꯑꯩꯒꯤ ꯃꯁꯥꯂꯥꯁꯦ ꯍꯥꯞꯆꯤꯟꯕꯗ ꯌꯥꯏꯉꯪ ꯈꯛꯇꯪ ꯑꯃ ꯍꯥꯞꯄꯦ, ꯖꯤꯔꯥ ꯑꯁꯨꯕ ꯃꯣꯔꯣꯛ ꯑꯁꯨꯕꯁꯦ ꯑꯩ ꯉꯁꯥꯏꯒꯤ ꯑꯩꯅ ꯁꯣꯛ ꯇꯧꯕꯒꯤ ꯄꯦꯟꯗꯣ ꯑꯗꯨꯒ ꯑꯩꯅ ꯍꯥꯞꯄꯒ ꯑꯣꯠꯈꯥꯏꯔꯒ ꯏꯁꯤꯡ ꯈꯔꯒ ꯍꯥꯞꯆꯤꯜꯂꯒ ꯑꯩꯅ ꯁꯤ ꯑꯣꯠꯈꯥꯏꯔꯒ ꯑꯩꯅ ꯍꯤꯟꯖꯥꯡꯁꯤꯒ ꯍꯥꯞꯆꯤꯟꯕꯗꯒꯤ ꯑꯩꯒꯤ ꯃꯆꯨꯁꯦ ꯁꯪꯉꯝꯕ ꯎꯇꯤꯗꯣ ꯄꯨꯡꯑꯣꯟ ꯑꯣꯟꯈ꯭ꯔꯦꯕꯀꯣ꯫ ꯑꯩ ꯌꯥꯏꯉꯪꯁꯦ ꯍꯥꯞꯄꯝꯃꯣꯏꯗꯕꯅꯤ, ꯑꯩ ꯀꯥꯎꯊꯣꯛꯇꯅ ꯌꯥꯏꯉꯪꯁꯦ ꯍꯥꯞꯆꯤꯟꯖꯈ꯭ꯔꯦ꯫ ꯑꯁꯤꯅꯤ ꯑꯩꯒꯤ ꯑꯁꯣꯏꯕ ꯍꯥꯏꯕꯕꯨ ꯉꯁꯤꯒꯤꯁꯦ꯫ ꯑꯩꯒꯤ ꯑꯁꯣꯏꯕꯁꯤꯁꯨ ꯃꯌꯥꯝꯗ ꯎꯠꯆꯔꯦ ꯃꯌꯥꯝ꯫ ꯑꯩ ꯉꯁꯥꯏ ꯑꯁꯪꯕꯗꯣ ꯑꯗꯨ ꯃꯆꯨ ꯑꯃ ꯑꯣꯜꯂꯦꯕ ꯑꯩꯒꯤ ꯍꯤꯟꯖꯥꯡꯁꯦ꯫ ꯑꯗꯣ ꯃꯌꯥꯝ, ꯑꯩꯒꯤ ꯍꯤꯟꯖꯥꯡꯁꯦ ꯌꯥꯏꯉꯪ ꯈꯛꯇꯪ ꯍꯥꯞꯄꯗꯒꯤ ꯁꯣꯏꯖꯈꯤꯕꯅꯤ ꯃꯌꯥꯝꯅ ꯆꯥꯟꯅꯗꯕ ꯄꯣꯠꯇꯤ ꯍꯥꯞꯈꯤꯕ ꯅꯠꯇꯕꯅꯤꯅ ꯀꯩꯁꯨ ꯀꯥꯏꯗꯦ꯫ ꯑꯗꯣ ꯍꯧꯖꯤꯛ ꯐꯗꯤꯒꯣꯝꯁꯨ ꯁꯤꯗ ꯈꯔ ꯆꯥꯏꯁꯤꯟꯖꯔꯦ꯫ ꯐꯗꯤꯒꯣꯝ ꯆꯥꯏꯔꯕꯅꯤꯅ ꯑꯩꯒꯤ ꯍꯤꯟꯖꯥꯡꯁꯦ ꯉꯁꯤ ꯔꯦꯗꯤ ꯑꯣꯏꯔꯦ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ꯫ ꯑꯗꯣ ꯃꯊꯪꯗ ꯑꯃꯨꯛ ꯑꯩ ꯐꯖꯅ ꯁꯦꯝꯃꯒ ꯊꯥꯡꯒꯠꯆꯔꯛꯀꯦ꯫ ꯑꯩꯒꯤ ꯎꯇꯤ ꯑꯁꯪꯕꯁꯦ ꯁꯣꯏꯗꯅꯃꯛꯀꯤ ꯑꯁꯪꯕꯁꯦ ꯑꯩ ꯊꯣꯡꯅꯕꯒꯤ ꯍꯣꯠꯅꯖꯔꯛꯀꯦ꯫ ꯑꯗꯨꯅꯤ, ꯑꯗꯣ ꯑꯩ ꯁꯤꯗ ꯇꯦꯡꯀꯣꯠꯇꯁꯨ ꯈꯥꯏꯗꯣꯛꯆꯔꯦ ꯃꯌꯥꯝ꯫ ꯑꯗꯣ ꯑꯩ ꯆꯥꯛꯀꯗꯤ ꯉꯁꯤꯗꯤ ꯆꯥꯔꯔꯣꯏꯒꯦ꯫ ꯑꯩꯒꯤ ꯍꯤꯟꯖꯥꯡꯁꯦ ꯉꯁꯤ ꯑꯩꯅ ꯁꯤꯗ ꯄ꯭ꯂꯦꯟ ꯄꯔꯥꯊꯥ ꯍꯧꯔꯤꯀꯣ꯫ ꯄ꯭ꯂꯦꯟ ꯄꯔꯥꯊꯥꯁꯦ ꯑꯅꯤꯈꯛ ꯑꯃ ꯑꯩꯅ ꯁꯤꯗ ꯍꯥꯞꯆꯤꯟꯖꯔꯒꯦ꯫ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯉꯁꯤꯒꯤ ꯆꯥꯖꯔꯦ꯫ ꯉꯁꯤꯒꯤꯁꯦ ꯑꯩꯅ ꯁꯣꯏꯈ꯭ꯔꯦ ꯃꯌꯥꯝ, ꯑꯗꯨꯕꯨ ꯃꯌꯥꯝ ꯉꯥꯏꯍꯥꯛ ꯅꯣꯛꯇꯤ ꯅꯣꯛꯅꯕꯤꯔꯅꯨ꯫ ꯆꯥꯍꯩꯗꯕ ꯄꯣꯠꯇꯤ ꯍꯥꯞꯈꯤꯕ ꯅꯠꯇꯕꯅꯤꯅ ꯆꯥꯕꯗꯗꯤ ꯌꯥꯝꯅ ꯍꯥꯎꯔꯦ, ꯀꯩꯁꯨ ꯀꯥꯏꯗꯦ ꯃꯌꯥꯝ꯫ ꯊꯦꯡꯛ ꯌꯨ ꯃꯌꯥꯝ꯫ ꯃꯌꯥꯝ ꯉꯁꯤꯒꯤ ꯑꯩꯒꯤ ꯎꯇꯤ ꯊꯣꯡꯕꯁꯦ ꯎꯇꯤꯁꯦ ꯑꯁꯪꯕꯁꯦ ꯑꯣꯏꯕ ꯌꯥꯗ꯭ꯔꯦꯀꯣ꯫ ꯑꯗꯣ ꯑꯩꯅ ꯌꯥꯏꯉꯪ ꯀꯩꯀꯥ ꯃꯆꯨ ꯈꯔ ꯍꯥꯞꯆꯜꯂꯨꯕꯗꯣ ꯑꯗꯨꯗꯨꯅ ꯑꯣꯏꯔ ꯃꯥꯜꯂꯦ꯫ ꯑꯗꯣ ꯑꯩ ꯇꯟꯒꯁꯨ ꯆꯥꯔꯅꯤꯀꯣ꯫ ꯑꯗꯣ ꯇꯟꯒ ꯆꯥꯕꯁꯦ ꯌꯥꯝꯅ ꯍꯥꯎꯔꯤ, ꯍꯥꯎꯗꯧꯗꯤ ꯃꯥꯜꯂꯤ꯫ ꯍꯥꯎꯕꯁꯦ ꯌꯥꯝ ꯍꯥꯎꯔꯤꯀꯣ꯫ ꯑꯗꯣ ꯍꯥꯎꯕꯗꯤ ꯁꯥꯊꯤꯅ ꯍꯥꯎꯔꯤ, ꯑꯗꯨꯒ ꯃꯁꯛꯁꯤꯗꯤ ꯑꯁꯪꯕ ꯑꯣꯟꯗ꯭ꯔꯦ꯫ ꯑꯗꯣ ꯑꯩ ꯃꯊꯪꯗ ꯑꯩ ꯐꯖꯅ ꯁꯪꯅ ꯇꯧꯔꯒ ꯁꯦꯝꯕꯗꯣ ꯑꯩ ꯁꯦꯝꯖꯔꯛꯀꯦ꯫ ꯉꯁꯤꯒꯤꯁꯤꯗꯤ ꯇꯦꯅꯋꯥ ꯃꯆꯨ ꯑꯣꯜꯂꯦ, ꯑꯩꯁꯦ ꯄꯨꯡꯁꯪ ꯁꯪꯗ꯭ꯔꯦ꯫ ꯑꯗꯨꯅꯤ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯊꯦꯡꯛ ꯌꯨ ꯃꯌꯥꯝ꯫ ꯉꯁꯤ ꯚꯤꯗꯤꯑꯣꯁꯦ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ꯫ ꯑꯩꯒꯤ ꯎꯇꯤ ꯑꯁꯪꯕꯁꯦ ꯎꯇꯤ ꯑꯁꯪꯕ ꯑꯣꯏꯗ꯭ꯔꯦ, ꯑꯩꯒꯤꯁꯦ ꯎꯇꯤ ꯇꯦꯅꯋꯥ ꯃꯆꯨ ꯑꯣꯟꯈ꯭ꯔꯦ ꯑꯩꯒꯤꯁꯦ꯫ ꯑꯗꯨꯅ ꯑꯁꯪꯕ ꯑꯣꯏꯗ꯭ꯔꯦ꯫ ꯃꯊꯪꯗ ꯑꯩ ꯐꯖꯅ ꯁꯦꯝꯃꯛꯀꯦ, ꯀꯩꯅꯣꯗꯤ ꯃꯆꯜꯗꯣ ꯁꯨꯅꯕꯒꯤ ꯑꯩ ꯍꯣꯠꯅꯔꯒꯅꯦ ꯁꯣꯏꯗꯅꯃꯛꯀꯤ ꯁꯦꯝꯖꯔꯛꯀꯦ ꯑꯩ ꯃꯊꯪꯗ꯫
ꯊꯦꯡꯛ ꯌꯨ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯕꯥꯏ